Kanglaiba apunba kholaw update gi lokhocherake junta gi air attack ta Saigang region da miyoi kun humdoi sikre KNLA versus junta ga kuthongna bada KNLA gi asiba sokpa yam yaukre kem sukai kre Burma da lan kalle Burma da leiba khoi gi chil naw singbu di matuna masogan biganu KNLA KNDO plus PDF ka Myanmar military ga ngasi numit chuppa ma sunglep leptana kapthana kre KNLA amadi PDF ki asokpa siba yamna yaukre Myanmar military na fighter jet Sijjanaduna kapthabada KNDF ki leader yauna mari sikre Myanmar border manakta gi lupa crore 112.4 gi methamphetamine tablet fari Assam Rifles na ngarang Indo Myanmar ngamkai paringa tainari ba Majorang Champhai district ki mafam amadagi lupa crore 112.40 gi mamal oigadaba methamphetamine tablet lakh 3.33 fare hairi wafam asi AR gi maikai digi ngasi phongdora kibaga loinana yamlaba tablet sing asi mioi anina Myanmar lomdagi pusilakpa ubada AR na Champhai district ki Jokhothar khul gi mafam amadagi fagat kibani adumoinamak tablet sing asi purakliba mioi ani adudi Indo Myanmar border paring da cheliba Tiau Turel da chongtharaga Myanmar lomda chensin khrei faraba tablet sing adu Jokhothar da leiba Mizoram police ta khusin nakhre hairi Numini funi gi manongda mathang laikhidaba IDP manga sure May 3 2023 dagi Kuki terrorist sing na mitai da onsen duna chatharak patam thiraba lan gi thodok sing na maram oiraduna thawai hingnabagi damak relief camp prefabricated house na chingbada hojik fawda lairokli ba IDP sing gi manongda thawri yanduna laikhidaba ana aye gawrakpada layeng mangamdaba dagi laikhidaba thodok sing thokraba matungda mamang thagi ahum dagi na ngasi July 13 fawgi numini funi gi manongda mathang laikhidaba IDP manga sure laikhidaba sing di Chuarchanpur Khuga Tampakdagi Lanjelakuna Kwaktagi Sericulture Training Institute to Saba prefabricated house the layer kiba film choba marfu apopalai kidraba PS Maimu July 11 2025 ki ayuk the laikidaba more 1 number 7 Turel Wang Malaikai dagi Lanjelakuna Dangol John 3 housing complex ki relief camp ta changja from Loram badagi laikidraba Ningthauzam Jotin tha sigi amada sugunu khaidem laikai dagi Lanjelaklaga Khangaboki Rights Research Center da hangba relief camp ta lairamba khaidem Taishan More 1 number 4 Premnagar dagi laklaga Porongpat ki relief camp ta leiram kiba yumnam sangai amasong sugunu pangalai kai dagi lanje laklaga Kha Manipur college ki open Kongoi relief camp ta leirak kiba angom ajitni Lengak na lanje na reglaba singi marak ta yari ba chahi yamlaba miyoi singi healthcare da ahen ba miyeng chang dragadi ana ayek yawrak pada makhata na relief camp ta changja from loring da punsi mang bi thodok thok kiba yari Pakistan lanmi gi mathakta attack marifuga mari chatha duna operation bam mai pangna loisin kre BLF Balochistan Liberation Front BLF na Balochistan pumbada Pakistan lanmi gi mathakta attack marifuga mari chatha duna operation bam mai pangna loisin kre hari haukiba numinini da BLF na Pakistan lanmi gi mathakta coordinated attack marifuga mari chatha duna military campaign pak sana chatha ki haina Balochistan Post na report tawragli Ngarang miyoi mapan hatkhiba adu BLF na makhoina tawbani haina phongdorokpaga loinana laikhidraba miyoi mapan adu Pakistan gi intelligence agency singna haina lalolup asina maral siragli BLF ki wangangloi major Guharam Balos na tha sigi mapan amasung taraga mathoi gi marakta thokiba attack sing adu gi matangda palladuna lalolup asina Pakistan gi military personnel intelligence operative amasung maroiba state infrastructure singda target tawduna attack chathaki hairi Balochistan force na BLF na phongdorakiba wafam amabu palladuna hai BLF ki operation bam da Pakistan army amasung frontier corps gi miyoi Yankai hatkre amasung yankai ga mathoi gi mathakta asoapan nanghankre hari BLF na chathakiba operation bam gi manung chana lalolup asina ambush mari yauna Pakistan army military intelligence inter services intelligence police levies amasung custom force singi mathakta atamnana nongmai kapagi thawong sing chathaki hari operation bam da gas tanker amasung mineral transport truck yauna gari kunthra ga manga amanga tathoan kre hari BLF na mafam aduda leiriba mobile tower taret mai thadokhi su hairi Russia na US South Korea amasung Japan gi mathakta Jackson warol thamkre US South Korea amasung Japan na ngaksen gi lamda sungsin aduna North Korea da singna khibabu yaningda ba utuno Russia na kanba Jackson warol thamkre Russia gi foreign minister Sergei Lavrov na North Korea gi nongpok thangba sarukta laiba Wonsan City da North Korea gi foreign minister Choi Shan Hoi ga ngarang unaduna laiba anina tongan ba hiram kaya da mateng pina na bagi mifam pangthokibada North Korea da singnarapabo akan mamong da yaning da ba phongdokhibani Russia amasung North Korea gi marakta haukiba chahi kaya dagi afaba mari thamnaduna lakhibaga loinana laiba anina ngaksen yaunan tongan ba hiram kaya da
matam kayagi mamangdagi mateng pangnaduna lakhibani. Russia na Ukraine da landabadasu North Korea na laiba adugi yamlaba lanmi amasung kusukulai singi mateng pangduna lakhibani. South Korea amasung US na laiba anigi marakta mari semgatuna US ki kusukulai sing Russia da pibagi tharang chathariba sina Russia na su karigumba North Korea da laiba adugi technology yauna mapangal kallaba kulai kaya pirabadi nuclear amasung missile program gi khudongthiba kaya hengalakpagi oithokpa lai haiki. North Korea gi Foreign Minister Choi Shan-hui ga unakraba matungda Russia gi Foreign Secretary Sergei Lavrov na North Korea gi akoibada US South Korea amasung Japan na makhoi gi military gi thabak thoram sing pak sana chathai haina maral sikhi. Russia na tamkhiba wafam ama TASS News Agency na phongdorakpa wafam amada US ta South Korea amasung Japan na michang semduna lan awraibagi thawong chatharagliba se atamnana laibak amada singnarakpagi thawong amani. Ngarang US South Korea amasung Japan na US ki nuclear puba ngamba bomber sing Sijjanaduna Korean Peninsula da lan awraibagi thabak chathakibani lan awraikiba adu da North Korea na Regional Security da logi mayok ta thabak thoram sing kaya chathaduna kihan khanganbagi thabak thoram sing chathai haina maral sikhi. North Korea gi miyeng da US na luchingduna lan awraikiba adu landana bagi sem sabani haina phongdokhibaga loinana North Korea gi su US ki military gi kihan khanganba kaya dagi ngakthoknaba nuclear gi khulai sing hena pakthok chawthokhanaba thaurang tawre haiki. Pilot na crash taholamba yai experts. Aviation safety expert luchingba amana Air India flight 171 gi crash adu atamnaba human action gi fal oiramba yai haiba wafam ama phongdoktuna ahanba oina pilot na thoanba crash amagi oithokningai leiba adu phongdoklakre. India ki leading aviation expert singi manungdagi ama oiriba Captain Mohan Ranganathan na crash adu COVID adugi manungda tawba atamnaba thabak singdagi thoalakiba oibe yai suicide fawba tawnaba hotnaba oiramba yai phongdoktuna fuel cut off switch singi thawong sing amasung COVID audio da khudombi thinkre fuel adu switch off tawrabadi crash ama thokani haibasi mapung fana khangna pilot sing adugi manungdagi amana atamnana madu tawkhibra hangbada Captain Ranganathan na madumak tarungkiba yai haiki. June 12 ki crash adugi matangda India gi Aircraft Accident Investigation Bureau AAIB na makhoi gi thijinbagi ahanba finding sing phongkibagi pungkun mari gi hek matungda makok thongba aviation safety expert ama oiriba Captain Ranganathan na wafam asi phongdoklakibani. Africa laibang Mali North Korea ga pangkhak oikre. Africa laibang Mali North Korea ga pangkhak oikre haina report amana phongdorakli report asigi matungina mikhal pangthoktana Mali gi president gi Assimi Gota amuhana chahi manga laiba asigi president oihankre hairi Assimi Gota hariba military gi tube asi kumja 2021 da palamba lainga adu thugai khraba matungda laiba asigi president oihankhibani Mali da ingtapa hek hanjilaktriba fawba Assimi na president oihankibasu yai haina maha ki cabinet minister singna law ama oina semkhibani hairi visa expire oiraba Russia gi nupi ama macha nupi ani ga loinana Karnataka gi surung amada leiramlei Karnataka gi Gokgranda laiba Ramti Trachingda laiba surung amada visa expire oiraba Russia nupi ama macha nupi ani ga loinana khangpuk sanga manaba mafam semgatuna leiramba thengnare hairi Karnataka police na patrol chatpada Russia nupi asi macha nupi ani ga loinana mafam aduda leiramba thengnakhibani makhoina leiramliba mafam asi landslide toina thokanba amadi lamlakki sa je kaya laibana kudong thiningai oiba mafam ni haina inspector SIRE SR na phongdokhi Nina Kutina 40 kaubi nupi asi macha nupi chahi taruk amadi chahi mari surabi ani asiga loinana Gawadagi Gokar na tamna lining gi oiba punsi lambi thiba lakhibani hairi Nina Kutina phongdokhibada aina umang asigi surungda lainaba waref lawkhibasi meditation amadi lining amari lainaba lambida yet apani yaudana hingba ngamnabani haiki adubu authority singnadi nupi asi wakhal laina leibra haibigi chingnaba leibaga loinana macha nupi ani adugi safety gi damak section tharang lokhutkre hairi Russia gi nupi aduda police ki maikai degi counseling piraba matung makhoibu umang adudagi kanduna puthoraklaga banki kolada khungangda leiba Swami Yogratna Saraswati na chalaiba ashram amada thamkre hairi police na makha tana phongdokhibada Nina Kutina mahaki passport amadi visa gi akupo warul phongdokpa pamkhide dubu police na thijinbadagi mahaki visa expire oire haiba khangmangamki ma kumja 2017 gi April 17 da expire oiba business visa da India da changlakhibani hairi Haiti gi landa 5000 lom sikre Haiti da chathaduna lakhiba civil war sigi manung jana haukiba thama palom asida sikhiba mi gi masing asi puna 5000 rom sikre haina UN gi report amana phongdorakli report asigi matugina Haiti da tholiba civil war asina maram oiraga mioi lakaya amana safagada bamafam singda lanjena kre hojik sudaiba asida ingtapa
hanjilakpagi mami udri hainasu phongdorakli. Indiagi thawrangna Pakistanda amuk hana pakhatnakhre. Operation Sindur chathaduna landakhiba amadi Sindhu Jal Agreement lauthokibadagi khoisawnaduna leiriba Pakistanda Indiana anauba thaurang ama amuk paikhalakpadagi kham thengna pakhatnakhre hairi. Report asigi matungina Indiana anauba thaurang ama oina Jammu and Kashmir gi Kichwar haina khangnaba mafam amada charakna lupa crore 3,119 longi oigadaba yamna maru oiba water electricity project ama paikhatnaba sem sarakhibani. Karigumba project asi mai pakna thabak tawraklabadi Pakistan da hojik fangliba ising asisu tatkhiba yana leirakhibani. Tharang asi India government na thuba matamda thabak ta onthokna honarakhibani. CNN News 18 gi report asigi matung ina project asina maram oiraga Pakistan da hojik Sindhu Jal Agreement lauthokibadagi waduna leiriba chairak aseda amuka hena waraklagani hairi.